tabiriba madimityang tabiriba singbo ahanba maktada ikai khumnajari ngasisu amuk pumnamakkidamak pujarakliba film asigi maming Dylan Dog Dead of Night hariba film asi 29 April 2011 da release tawkiba horror amasung comedy da yumfam oiba film amani film asi haurakpada nupi ama ulai mahak chakhumda chak thongduna lermi mahaki maming Elizabeth kawi ngayhak leraga Elizabeth na chak chanaba haiduna mahaki mapa kauba chalami Elizabeth na mapa gi room da changlakpada mapa adu kanagumba amana yamna sathina hatun lermi madu uraga Elizabeth yamna kirami mapa bu halam liba adu room adu dagi thoklamtre yengbada miyoiba ama malamdi yamna sathiba creature ama malami ngayhak leraga creature aduna Elizabeth su attack tori adubu Elizabeth na laithoktuna attack adu dagi kanjarami creature adu room gi thongnaw dagi chongthoktuna chenki mathangi senda film asigi main character ulai mahaki maming Dylan kawi matamasida nupa amana Dylan da nongmaina aim tawdun lermi Dylan asi private investigator wermi Dylan na nongmai pairiba nupa adugi nupi da nangi napuroibana nangonda minamli haina hana haiki baramasina nupa aduna Dylan da nongmaina namduna thamlibani Dylan na mahaki wari kayana nupa adu wakal fatharaga nongmai adu mulli masigi matungda nupa adu mafam adu dagi chatki ngayhak leraga Dylan gi mamanaba malaktuna Dylan ga lerami tanja aduda Elizabeth na mapa hatlambagi case ki damakta Dylan gi manakta laktuna Elizabeth na Dylan da hairi aigi ipadu yamna sathiba creature aman halamle wari asitaraga Dylan na case adu pairoi haina hairi adugu Dylan na Elizabeth hairi nangna ubada soibo oirumgani chatkro asumna Dylan na Elizabeth ki case adu lauramde numit asigi ahingda Dylan gi mamanaba adu halami thawdok asidagi Dylan yamna nungairamde Dylan gi mamanaba halamliba room adu check tawbada Elizabeth ki mapa halamba creature aduna halambani haiba khanglami maramdi room aduda creature adugi masam kendun lerami matang asidagi aikhoina khangi madudi creature adu werewolf ni haibadi mi dagi lamhui onkhiba sa amani thawdok asidagi Dylan na Elizabeth ki mapa gi case adu paina ba haiduna yarmi Dylan na Elizabeth ki mayumda chatuna investigation tawba horami Dylan na Elizabeth ki mayumdagi hairiba werewolf ki masam phanglami Dylan asi achamba mi nate mahakna town asida leiduna werewolf vampire amasung zombie singi investigator oirami Dylan na thabak asi mamangda thadokhrabani adubo mahaki mamanaba halamba adudagi amuk hana thabak asi tawkhibani town asida leiba werewolf family amagi mayumda laklami maramdi Dylan na fangkiba werewolf ki masam adu yum asigi miyoi amagi ni haiba Dylan na khangbadagini Dylan na werewolf family asigi leader da Elizabeth ki mapa halambagi maramda hanglami werewolf family asi sa delivery tawbagi thabak tawrami Dylan na investigation tawraba matungda sa gi order list yengbada sa khwaidagi yamdana order tawrapagi order ama thengnarami aduga Dylan na tholakpada yum adugi nupa amana Dylan da attack tawri maramdi Dylan na mi hatpagi maral sizile haiduna adubo Dylan na hana werewolf ka thengnaduna lakhrabani maramasina Dylan na werewolf ki asonba sukhanglami Dylan na werewolf ki yum adugi nupa adu puram laga sa yamdana order tawrakiba mafam aduda laklami mafam aduda nupi ama siduna tarmi nupi adu werewolf family gi nupi amani nupi asi vampire amana halambani Dylan na vampire adu fanaba kanna honarmi adubo vampire adu mafam adudagi chenki Dylan na Elizabeth ki manakta laktuna hanglai werewolf aduna nangi babadagi kari apamba laikibano Dylan na khanglai madudi Elizabeth ki mapa adu hana smuggler ormi Elizabeth ki mayumdagi posak amakhak mangki madudi cross heart ne makhoi anina wari sanaduna leiringaida vampire mayam ama laktuna attack tawrei Dylan na mafam adudagi Elizabeth pu kanduna chenthorei Dylan na Elizabeth hairei haujiki mi singadu asengbagidi mi amata nate malemasida vampire amasung zombie kaya miyoibagi saklon lawdun leiriba ngaktani Dylan na Elizabeth ki mapa halamba werewolf adumakna magi mamanaba adusu hatlibra haiba khangnabagi damakta mamanabagi hakchang thamliba adugi manakta laklami
Dylanna Kanglami, Madudi, Elizabeth Mapa Hatpa werewolf Adumakna, Magi Mamanaba Sisu, Hatpani Haiba. Tanja Aduda, Ikang Kangodana, Siduna Lady Dylan Mamanaba Adu, Hingduna, Hogalay, Maduda, Dylan Yam Naglami, Adugari, Nahak, Asiban Olakpani. Haibadi nahak zombie onduna hinglatmani Dylanna body parts yonba market amada laglami market aduda miyoibagi part khudingmak yolami Dylanna market asidagi makhut ama lauruktuna puraklaga mamanabada pansin birami mathangi sinda werewolf ki nupi ama hatlamba vampire adu ulai vampire adu maki leader aduna cross heart adu huralaknaba haikibani maramde makhoida hanadagi power hengatnabagi damakta pomnimag asi Dylanna khangdanaba haiduna vampire adu hingna phomjilami mathangi sinda Dylan Elizabeth amasung Dylan gi mamanaba makhoi ahum shopping mall amada shopping tawba chalami matamaduda Dylan gi mamanaba aduna miyoibana chanaba chinjak chabada hainadaduna orami maduda Dylan hairi hausikti nahak miyoiba natre maramasina miyoibigi chinjak chaba yararoi asumna haidun Dylanna dustbin nagi tin sing adu chanaba mamanabada hairami adubo mamanaba aduna yaramde Dylanna vampire ama fanaba corpus house ta chalami vampire khudingmak corpus house adu lerami Dylan mafam adu yauruktuna changlakpada vampire leader gi mi sing aduna Dylan bu faduna vampire leader gi manakta puduna chalami Dylanna mahaki asengba adu khanghandanaba hairami adubo vampire leader aduna Dylan asi monster hunter ne haiduna mafam aduda leiriba khudingmakta khanghalami maramasidagi Dylan bu corpus house adudagi tan thoroktuna changhalamde Dylanna upai leitana handuna lakpada mahakna thirakliba vampire adu thengnaduna pharami adubo vampire adu Dylan gi makhutagi nan thoktuna chenki Dylanna vampire adugi driving license adudi lohhorami Tanjaduda yamna chawa zombie amana Dylan da attack tawri Dylanna zombie aduda nongmaina kaplami adubo kari amata changlamde zombie aduna Dylan bu yamna lapna hunki Dylan gyan tadana laiki ngaihak leraga Dylan gyan taraktuna vampire adugi driving license adu yengduna mayumda lai Dylanna vampire adugi mayumdagi photo khara phanglami photo adudagi khanglami madudi vampire aduga werewolf nupi aduga hana mari lainarami aduga vampire aduna werewolf nupi adu hatpani haiba mathangi sinda Dylan gi mamanaba adu restaurant amada laktuna burger order tawrami restaurant aduda leramba nupa adusu Dylan gi mamanaba adumna zombie amani restaurant mapu aduna Dylan gi mamanaba adu yengbada zombie ni haiba khangbadagi tin gi burger ama pirami maduda Dylan gi mamanaba aduna yaramde restaurant adudagi nupi ama thoglai nupi adusu zombie oirami nupi asina Dylan gi mamanaba aduda party amagi invite tawrami asomdana Dylanna magi mamangagi mamanaba amaga unaba chalami aduga mamanaba aduda corpus house ki vampire singna cross heart po pamliba si karigino hain hanglami Dylan gi mamanaba aduna khumlai corpus house ki vampire singna cross heart adugi matengdagi achoba creature ama semnabagidamaktani hairiba cross heart adu Elizabeth ki mayumdagi huran kiba aduni Dylan gi mamanaba aduna amuk makha tan hairi cross heart asi haujik werewolf family amana section senaduna thamli wahi asi taraga Dylanna werewolf family aduda hana laklambana maram oiduna khanglami Dylanna werewolf family gi leader adugi manakta laklami maduda werewolf leader adu kanagumba amana attack tawrambagi yamna sathina soktuna lerami Dylanna werewolf ki leader aduda cross heart kadai da leibagi haina hangbada leader aduna khumlai cross heart adu sleeping vampire na paikre corpus house adu su mahakna semani wahi asitaraga Dylanna sleeping vampire adu thiba laglami vampire leader gi manakta changlakpada Dylanna guard sing adu nongmaina kaplamduna vampire leader gi manakta changlaktuna numit ki mangal kapsinduna sleeping vampire gi maramda hanglami vampire leader aduna pai leitraduna sleeping vampire adu sleeping room amada lei haina hairami vampire leader aduna cross heart adu sleeping vampire na pai ri haiba khanglamde Dylanna sleeping room da changlaktuna cross heart adu laurami sleeping vampire adu tumduna leibana Dylan da kari amata tawrukte Dylanna cross heart adu puduna thoglakpada vampire leader gi guard singna Dylan bu pharami aduga vampire leader aduna creature ama semga doriba adugi maramda plan sing adu hairaklamai
vampire-sing aduna malem asida leiriba miyoibe khudingmak maru phangna muthatnabagidamagta creature adu semnaba plan tawribani creature asi sembada miyoiba amagi thawai katpa tarami maram asina vampire-sing aduna Elizabeth pu phaduna puthorei Dylan na Elizabeth puthorakpa adu ubada yamna sauninglammi adubo kari amata tawbadi ngamlamde vampire-sing aduna Dylan amasung mamanaba aduga mongfam amada phumjilami vampire leader aduna creature adu semnaba haiduna mafam adudagi mongfam adugi manungda Dylan amasung mamanaba adu upai leitana lerami Dylan na mamanaba aduda hari zombie sing asi lainungdu hutuna chatpada expert oibani Dylan gi mamanaba adudi zombie oikrabanina Dylan gi wa adu taraga lainungda khotuna hutlami aduga makoi ani mongfam adudagi thoklaklami makoi anina Elizabeth pu kannaba haiduna laklami asomdana Elizabeth na vampire-sing aduga yamna sathina phunaduna vampire-sing adu halami Elizabeth asi asengbagidi monster hunter amani mahakna vampire dagi monster semlabadi monster khudingmak miyoibasingna haiba ingani khalami Elizabeth na crossheart adu vampire leader aduda lengsinduna monster semge haina tawringaida Dylan amasung mamanaba aduga yausillaktuna Elizabeth pu uraga ngaklami Elizabeth hari tasengbagidi aina crossheart asi thiba phangdabadagi aina nahakpu mateng oinaba sijanarapani haujikti crossheart asi aigi khutta leire asumna hairamlaga Elizabeth na crossheart adu vampire leader aduda lengsinduna achouba monster ama semlami Dylan na monster adu mayok na dun lermi adubo monster adu yamna sathibana maram oiraga Dylan na monster adu maithiba piba ngamlamde monster aduna yamna lakchana Dylan bu furami Elizabeth na monster adu semkibagi asengba pandam adudi malem asida leiriba werewolf vampire amasung zombie singbo muthatnaba haiduna semkibani adubo monster adu Elizabeth na khambada kari amata tadana inthoklami tanja aduda werewolf khara laktuna Elizabeth ta attack tori Dylan na tanja yengduna monster aduda yochai amana lengsilami Elizabeth ta werewolf sing aduna attack tawda monster aduda su chaina faurami maramdi Elizabeth na monster adu sembada Elizabeth ki thawai aduga monster adugi thawai ga amatta oikibana asumna Dylan amasung werewolf ka amatta oiduna monster adu maithiba piduna halami aduga matang asida film asigi aroiba saruk oiki mathangi nungairaba film amada mayam punna amuk hanna thengaminasi ngasigi oinadi pumnamakpu ikai khumnujaraga matang asida tension jari